अहनबदा मरोइबा पाउ पिजरी CAB na North East karigumba amata sokaloi haina BJP gi National General Secretary Ram Madhav na haikre Santi pamdaba piyai khujok kharana lamdam asida irang sagatnaba honari haina Chief Minister N Biren na pendaba phongdokkhre Citizenship Amendment Bill CAB lising ni taramapan India ki President Ramnath Kovind na ngarang SNP duna ek oina sanahan kre. Police na fajin duna thamliba MSU ki thomi mari court puthoklaba matung thadokre. Masung men pe kilising makada kanglagi nongchuk thangba sanathongda candle lighting ki thorom pangthokre Kurumjare Times of Manipur News Engbre busung butaram noksare hojik miam da pauk santong na pijare CAB gi mayokta hojik North East ki miyamna akanba ihok sangsiliba asi kanglup kharana political gi khudong saba lawna bahona badagi thokpani CAB asi North East state sing khakta ginate bill asina North East ta karigumba amata sokhaloi haina BJP gi National General Secretary Ram Madhav na haikrai BJP Manipur Pradesh ke presidential election gi matangda yengsina bangasi Imphal da thunglakiba Ram Madhav pu ima kaithel da opigi thormamada wafamasi mahakna phongdokibani Ram Madhav na makha taraduna Manipur da BJP gi chahi ani Makai suraba lengak asina lebak asiki damak yaifa thorang kaya paikhatkre sing amasung tamgi marakta leinaramba mari hena session handuna sakot thorang da punna chatminaba ngamle Manipur da sahi kya gi mamangdagi yalongmi sing kanjanaba laukhiba kholaubu lengak asina tabiduna Delhi da toina laktuna Manipur da oriba phibam gi maramda paudam badagi ngasidi Manipur da ILP gi tangai fadabadu khangbadagi ILP asi chanhalakpani Hojikti ILP chanaba state ama oirabanina ngamkhai kanbagi thabakti ILP masana tawkhragani aduga santi leiba lamdam ama ohenbana miyam gi thongdang oibiu haiki lamdam asida santi thamna bahonabada CSO sing amadi aina thingkhraba lalolup singsu phongna thoroktuna lengakta aningba apamba sing adu khangallu Prime Minister Narendra Modi na miyam gi apamba khudimak pigani haiki की सरकार आने के बाद वो गल्फ खत्म हो गया आज वैली और हिल्स मिलजुल कर एक स्टेट के रूप में आगे बढ़ रहे हैं They have explained it very properly to the leadership in Delhi वही कारण था आज मोदी जी अमित शाह जी सबने माना है कि मणिपुर को इनर लाइन परमिट का प्रोटेक्शन की जरूरत है आपने तो मणिपुर पीपल्स प्रोटेक्शन बिल मांगा था मोदी जी ने आपको इनर लाइन परमिट दे दिया Amaromda ngasigi thoromadu da saruk yakiba Chief Minister N Biren na lamdam asi sahi kya gi mamangdagi irang na thalaba lamdam ama oiduna lakle masina maram oiraga sakot khongthang da thinta halle lamdam asi da thokliba irang sing asi loisinduna sakot thorangi maikai da miyam punna sangsin minasi haiki Mang makha taraduna ima kaithel asi miyam gi pendabagi kholau laufam amadi irang hofam oiriba asi toktuna Manipur miyam gi sakhau oiriba loinana nongmagi chara taliba ima singda ayat papidana sanmilon hengathana bohonasi Masigi mathakta hojikti ILP chanaba state ama oirabanina migi tobimal khangbasu ullasi Manipur asi santi leiba lamdam ama oinaba punna honamirasi haina mang makha takhi dom leigadamna lairik tamudaba matam tamhokre afaba isasing afaba school da thagadaba matam thahokre Manipur ki university hojik India ki chama gi manung da ama khada laikre Manipur university India da university chama khanba matam Manipur university yaw ngam treba Manipur ki miyam talib se maram sabra sada bra moji kari no ai se khangan bam chaga madu ki khangan na bohona da toy de ki chawna thogdang lo badu man General Secretary no aduna ni magi da makai ne appreciate sarkar ama pan bagi politician ama oi bagi akoi gi pandam kari no ai gi jati kalamba ai gi reipa kalamba ai gi praja mayam kalam maduni koina adadu ki harau maduni ga se gi bongos ai gi pende bagi chaw ama gi pende bagi to ama pinjal gi la la ga irang hobum se ngasi de gi to hol se ai gi mai mayam ga ya bong ne
ingna karbar to holaga magi masa masu lairik tamnanaba afaba chinchak chananaba do adugi mafam ama wehellase nai mayam nagi nijabani Manipur Lenga ki Tourism Department Naga People's Organization amadi Barak Festival Organizing Committee na sinduna numit humni chunat pangthokadaba anirak suba Barak Festival ngasi Manipur ki Chief Minister N Birena Sanapati Bazar Mini Stadium da hongdokre hongdokpagi thormaduda PHCD Minister L Diko MLA Ngamthang Haukif ADC Sanapati ki Chairman A Kapani NPO gi Vice President Adani David Choro amadi Hanagi Minister Oiramba Francis Ngajokpana chingba masak nairiba miyoy kyana sarugya ki Thormaduda Chief Guest Oikiba Chief Minister N Birena Hai Festival asi mamang sahiga sangdamnarubada participants singi chang yamna nembana Baraki nungairiba kumai asi mapung phadubugum tawri Matang sahidadi Barak Turel Nakanda kumai asi pangthongnaba tawsi loinena event kaya amasu hapchinduna national amade international tourist sing attract tawna bahona si Hojik North East ki state kharada CAB na maram oiraga oirakli batangdu leita dabagi phibam asigi matang da palladuna mahangna hai Assam amade Tripura da thokhiba hingsa amadi Madugi Togdoksingda Mioy Kya Tawai Mangkiba Madi Asopan Nankiba Adu Yamna Nungaitaba Pawi Piba Masigi Yenglaga Center Nasu Assam Accord ki Clause 6 implement Taunaba Amadi Tripura ge indigenous population Basu Ngak Senaba Assurance Su Pirakre Warung Nabapuna Tadok Naraga Atenba Matamda Santi Hanzelakpa Oirasano Haina Magna Haiki Kanagum Makrana the Irang Yam Sagat Papa to the Mayam Ubirangani Nan issues kaya issue wehna balang nei political way the kaya political way na balang nei adu mayama balang nei adubo peoples are with us now Manipur gi majority people se ngasi gi government sigalai adu mana bungasi koina sugumba festival ama ukrul da senapati da tamenglong da pangthokpang ama ibani mayam gi support mayam gi love na tade cooperation na tade ngamoy adu mayam punamak nung sana na nung ay na enjoy to bio life si pongam na popa punsine ako'y nung sina ba sina that is the most important ako'y amaga respect na ba amaga understanding lai na ba adu na human value human trust adu dagi hamburgers like Barak festival se sahi khudingi tek ta kai na fajjana pangthok pangamba o henbiu haidnai ishor gem from the khorum jargai mayam bo man khorum jari Mahakna makha taraduna Manipurgi oinadi laibak phaba haibadu oire tamna tamna lamda masida santi hanjilakle lenga ki thoksilda pendaba leiragasu punna phaminadana wari sanaraga warushin purakna bahona minase leibak irang thokpana sakot khongjelda asobu kurau ama oiri santi pamdaba mi khujo kharana lam masida irang sagana bahonari adu bungasidi miyam su gyan tarbanina irang thokadaba kya amasu ngathokngamle haiki Narendra Modi ji amadi Amit Shah ji nasu assurance speak re alramadu Assam da koi santi lakpo wesno koi gi neighboring northeast ki part of the state ni koi gi selina useng ni moi gi santi lakna ba koi su pray tokse Tripura da thoi ba du su tribal area gai di 6 schedule lai bani na ILP na cover kanona cap sangre ado 6 schedule area yogdaba jaga sing dudi ILP cap yor kani haibi mi pai ba du ni Tripura da lai risina adu sungasi moigi Tripura gi civil society sings Union Home Minister Amit Shah ji ga unagre moi madugi solution na matori akhoi Manipur gi di very lucky we are very lucky akhoi kep yogana ba haidana akhoi na honaba matam sida Manipur people's bill amuk seme we did not expect that this ILP will be extended but we should congratulate and thanks to the Honorable Prime Minister and the Union Home Minister that entire Manipur ki poche koi ILP na cover tor kanda kept ge koi prevent tore haibadu ki madu ki appreciation amadi khubak amadi khonninge mayam koi Honorable Prime Minister amadi kengi CAB gi mayukta neso amadi MSU na sangsin kiwa khongjanga mari lenena police na fazan kiwa MSU gi thopu bami maring ase charap court ta laiba Imphal West CJM da puthok laba matung condition yaudana thadokre ngasi thadokraba sing adudi MSU Mayai Loisangi HRD Secretary Bruce Pebam Vice President Sagol Sem Ranjit Joint Secretary Yumkhaibam Bijando amadi Sinam Bodeni Maram Sadana Fazin Kiva Mahiroi Sing condition yaudana thadu haiva banner paiduna Jiribam Dalaiba MSU MSF Desam amadi KSA gi Mahiroi Lup Marina Sinduna Jiribam Higher Secondary School dagi hauraga IB Karong Fauba rally ama satkre
Rally aduda Long Live Manipur Mara Laitana Fazin Kiba Mahiroi Singh condition yaudana Thadu Haipa Kolauke Lauke. Rally aduda Sarugya Kiba Jirivam Higher Secondary School Students Union Gi Divet and Extension Secretary Oinam Johnson Police na Mahiroi Taruk Fazin Kibabo Yaning do Pongdok Pagaloinena Rally Asi Satpani Atubumatamda condition yaudana Thadokio Haike. Aku hijali ba relasi aku memang na yamataruk pagi ba asih kita mata ni juga yamataruk asih condition amat yau na oji aku adu wana Hokiva numit kharani gi mamang dage Assam yauna North East ki state singda maroina Assam Tripura da CAB pass to kiba gi mayok da miyamna akan bi hok sangsili maroina Assam da misi mina yauna akan ba khongjen kya sangsili marasida miyoi ahum sibagi pau aikoina hoji phabu yone fangbale masigi marakta lenga ki maikai dage hairiba irang si laksina ba hona bada internet shutdown tauba loinena curfew thambagi makata ba pausing leiri loinena marasida curfew handokpa loinena internet ban tauba khongpham se handokpi wafam leitri hairiba singa sigi matang da Guwahati da leiriba khoige Assam gi bureau Hemanta Moirangtham leire mafam adu da oriba sakta makhoige bureau dage khaminasi hello Dental Hemanta tabibra tabi Dental Hojik leiriba Guwahati amadi atopa Assam gi district singdagi lakpa pausingda mafam aduda oiriba CAB gi mayota sangsiliba khongjang gi oiriba saktam loinena hojik faubada gi misi mina yauna sangsiliba akan khongjang sigi oiriba saktam si kari fibam leiri Dental ngasi asi KF ki mayota sangsilapa khongjang gi mari ni suba numit ni Guwahati city awang nongpok ki gateway oiba maramna Mayol sahara sida oiba KF ki hiwase awang nongpok ki atai state sindu kojana mami tarakadi yabagi kiningai leiri Pada Indonesia, malam Muslim yang di mau sahaja mesti mereka apa nak saya ibu tanah dukan phone launching kita lagi tintak amadi yang sangat aktif pada bagi awal kaya amasu mak nak berhaukai. Saya tidak ihau nang thana ba center na paramilitary force lising mga amasu ahen ba company kunmari hamjila khabasu hoi sau na ba miyam gi ihau nang thaba nam da badagi asam gi mafam pham kaya da army gi flag march sa ba haukai. Dental nasi ayuk sahara sudah ngahaki oina curfew komprokan kerbasu miyami ihau hena kasih patagi hayeng tangga numini ayuk thawa curfew amukhanna thamjin kare miyami ihau hena kansila patagi Guwahati University yauna Assam school amadi college sing thong lonsi gi tana sarkar gi office sing gi thabak thoram sing su letana leiba takre nakal amram dana Guwahati dagi Guwahati dagi amadi Guwahati fauna sakadaba flight amadi train sing matam kaktana cancel tawkre ihau asina maram oduna national highway sing hojik phauba blockade tawduna thamli paugi likun matungina Manipur dagi Guwahati da thunglakraba miyoi kaya amadi sahara sigi hospital da lain ba na ba kaya amasu sahara sida awaba mai na batana kaya amana lambi landang da panduna leiri hari Adubu, Assam Police na panda miyoi sinda helpline toll free number 1077 da call tawyo haina laksokre. Amuka su pandake phone number 1007 Dental. aduga makhata na hemanta khoigi sarkar gi maiketi ge internet ban tawba loinena curfew thambagi fibam ase hojik leiriba khoigi miyam gi santi raksa gi fibam haibadari mafam du leiriba fibam du madugi fibam du pagalaktragadi lauthok pagi wafam leitri haina khoina khanjai adubo hojik oriba fibam du da sarkar gi oiba maiketi gi ahen ba section thorang kari lokhatpa leirabage loinena fibam masida makhata na curfew thambagi khongning se dum curfew thambaloina internet ban tawbagi wafam se dum makhata na dum tham leikigani ana khanbibra Hoi Dental hikmawti internet irang se yamna sogalai adu gi matakta curfew thamjin khaba matungda su protesters sing lising kayana lambi lamjau da porotuna sarkar gi office kaya gi mamangda tayar min thaduna kek mayokta akanba khulao kaya lauki irang puliba sing namthana ba police na nongmai sizina padagi miyoi ahumna nongmai maruna panduna aduga amana police gi lathi sa asam punchi mangkai nongmai maruna panduna aso apan nanglaba miyoi kunmari gi manungda miyoi ahum amadi asi asan khangdana hojik ICU da laitanari atopa anigi ming mahaki nongmai maruna panduna lekdaba dipangal mahaki yum soigautani atopa anigi ming update ta izraka hayeng
चेरक्सिदा केप चनहंदगी भारत की प्रेसिडेंट रामनाथ कोविंद केप चनहंदगी अयाब पीदना सही तौखिबगी मायोक्ता असम की मपांगल कल्लबा लूप आसुना पुंग तला की तरा एमनी खोंजंग चंगसन खिबगा लोयना सुप्रीम कोर्ट का बिल की मायोक्ता अकंद वाकत अमसु मुकलगनी हाइसे जनरल अमसु आसुना खंगलक मतुंगिना असो अपन अमदी असियाना थोकलिबा थौदोक असिदा थर्ड पार्टी अमदी खुजिन थौरांग यावरी हाई मसीना मरम ओइदना लाक्लिबा डिसेंबर की तांग तरा तरुक्तगी आइन की ओइबा खोंजंग अमा चंगसिनबा हौरगनी हाइनसु आसुगी एडवाइजर समजुल भट्टाचार्यना फोंदोरकी अमसु बिल असिगी मतंगदा अकटनबा पाउखुम अमा खंद्रि फावबा मखोजी खोंजंग हंदोकोय हाइनसु लुक असिना खंगलखरै अमसुंग लाक्लिबा डिसेंबर की तांग 15 दा गुवाहाटीदा इंडिया जापान मीट लेरमी अदुबु इरांग कनबदगी कैंसल तौबा ताकरे अमसुंग नकल अमोंदना मेघालय अरुणाचल दा डिसेंबर तांग 15 अमसुंग तांग 13 दा अमित शाह लाकपगी वारो लेरमी अदुसु इरांग कनबदगी कैंसल तौकरे जनरल याम नुआइजे हेमंत असम दा ओइरिबा फिबम लोइना तोंगान तोंगान डिस्ट्रिक्ट सिंग दा हौजे CAB की मायोक्ता संगसिलिबा खोंजंग सिगी मतंग मरिक चुंबा पाउदम थम्बिबुगदमक्ता हेमंत बमुकना थागचरे कोइगे असम की चीफ ब्यूरो चीफ हेमंत मोरांग थेमदगी मफमदुदा ओइरिबा CAB की मायोक्ता संगसिलिबा मियांगी खोंजंगी ओइबा मिनोबो पाउदम सिंग मरिक चुंबा थम्बिख्रे लोइना पाउगी मरथना थेम ब्रेमतंग लौजरी खुलुमजरी लमजिंगबा फाइनेंस ना मखल खुदिंगमकी गाड़ी सिंग हाइबदी 2-wheelers, 4-wheelers, commercial vehicles amadi commercial equipment singe ba loan pizari documents isang changdana amadi processing matam changdana yamna laiba mawongda loan phongbiragani amadi adom gi achin ba thu bagi damak mayamna wabiragano makal khudimaki gari ke asu bandan lawzari Christmas ke oiba khadaba offer su pizari akupa marol gi damakta lengsin bira lamjingba finance Nagamapa Rims Road opposite Nitainanda Temple natragana lamjingba finance uripok hawam diwan lekai अखोई की फोन नंबर 6909959834 दा कांटेक्ट तोबिरो Riam mang ramda umikyo ikon goy buni Sangai Tuition Center. Admission open for revision course for class 10 and 12. Classes are going on. New foundation course for class 6 to 10 and 12. Classes commencing on 19 December. Mock tests will be held on every Sunday with spoken class for English and Hindi. Mathematical technique for better understanding and acquire more scientific knowledge. We also provide study materials. Vision for toppers. 10% fee concession for students of government schools. 20% fee concession for local students. 50% fee concession for physically challenged students. Hostel for boys and girls. Van service available. For details, please contact Sangai Tuition Center, Kokwa or call us at 98561 55400 or 8787 690 436. ब्रेक मतुंग दा मखा तब पाउ पिजरे पुलिस फाजिंदुना थमलिबा एमसु की थोमिसिंग अथुबा मतमदा थादोकदबनि हाइबगी दाबी तौदुना मणिपुर कॉलेज की महिरोइसिंगना कॉलेज गेट मनाक्ता वाकन मिफम सथखरे खोंजंग अदुदा सरुक याकिबा मणिपुर कॉलेज स्टूडेंट्स यूनियन की गेम्स एंड स्पोर्ट्स सेक्रेटरी युमनाम क्लिंटन पुलिस फाजिंकिबा महिरोइसिंग कंडीशन याउदना अथुबा मतमगी मनुंगदा थादोरकदबनि मदु नत्रबदे अकनबा खोंजंग क्या संगसिनबा सेम साबा लोइरे हाइबा याउना वाफम क्या फोंदोखि Alpi chanarikpasi nakal amarom da ikhoi yamna nungaijay adubu CAB asina chanariklaba matamda alpi asina kyam kuina kadai fau kanthok tuna leigani haba si menman ta jungai sarik asida
ꯊꯥꯕꯜ ꯆꯣꯡꯕꯅꯆꯤꯡꯕ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤ ꯌꯨꯝꯊꯪꯅꯕꯗ ꯃꯥꯏꯍꯧ ꯄꯣꯛꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯡ ꯃꯃꯥꯡꯗ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯦꯅ ꯍꯥꯏꯖꯒꯦ ꯌꯥꯝꯅ ꯆꯠꯊꯔꯛꯏꯕ ꯈꯣꯡꯖꯪ ꯀꯌꯥ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯧꯒꯠꯆꯈꯤꯒꯅꯤ ꯑꯃꯗꯤ ꯇꯦꯡꯕꯥꯡꯖꯈꯤꯒꯦꯅ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯆꯪꯁꯤꯟꯖꯔꯤꯕ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯅ ꯆꯪꯁꯤꯟꯖꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯃꯗꯤ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯅꯧꯍꯧꯅ ꯍꯥꯏꯖꯔꯤ Police Fazintuna Tamniba MSF Jiribam District Committee General Secretary Bu Atuba Matamda condition amata yaudana Thador Kadavani, Karigumba Thador Trapadi, Makal Makaka Kongjang Sangsilegani Haina, MSF Jiribam District Committee President, Erazitna High Cray. Nasi Jiribamgi Babu Paradaleba, Manipuri Students Federation MSF Jiribam District Committee Office the Panto Kipa Paugi Mipamada, Erazitna Makata Araduna. Central General Secretary Ahibam Ratan Singbu Haukiba December Gitang Tarada, Jiribam Police na Fazin Kiba Adu, MSF District Committee Jiribamna, Hakshin and Lawi Amadi, Condemn Tawi Haike. MSF na Hingsagi Batabak Toram Amata Sankin Kiba Late, Maramaduna, MSF District Committee Jiribamge, Tomi Fazin Kiba Si Maramsa de Haike. Ahibam Ratan Singh Haukiba December Gitang Tara, Nungdinoram Umari Tawa Matamda, Jiribam Police na Fazin Kibuki Thongsi, Manipuri Student Federation. MSF District Committee Jiribamna Haksin and Local Lodina and Demtawi, Apo General Secretary Ahibam Ratan Singh Asibu, Atuba Matamda, condition Amata Yaudana, Hadopiu, Karigumba, condition Amata Yaudana, Hadok Taragadi, Akoi Tongan Mamonda, Akoi Kong Sansalagani Haidana, Praise Media Kutangagi, Marilina Authority, Amadi, Paliba Sakarda, Manipuri Student Federation, MSF District Committee Jiribam, Makedagi, Kangal. Ngasigi Paugi Mipamaduda MSF Jiribam District Committee Working President Sabir Ahmad, Organizing Secretary MSF W. Surjit Singh, Assistant Secretary MSF Elan Chenbamaitei, Amadi External Affairs K. Malemngan Basu Sarugya K. Amarom the Jiri College Students Union Gi, General Secretary Amadi, Mahiroi Manga, Jiribam Police na Fazin Kibadu, Haksin Lawi, Atubumatam the Fazin Kiba Mahiroi Singasi, Condition Amata Yaudana Tadruk Tabataragdi, Union Asuna, Makal Makaki Kongjang Sing Sangsilagan Haina, Jiri College Students Union Gi, Games and Sports Secretary A. Singhangan Bana, Pomi Singa Unabamada Fongdokre. Jiri College the Pangso Kiba Pomi Singa Unabaduda, Singhangan Bana Makataraduna, Lengak na Mahiroi Sing Fazin Bana, Ihoasi, Namtabangam Loi Haike. December Gitang, Tara Pung Marita Amatamda, Hazin Kivase, Haksena, Lobaga, Lunana, Condemn Tawe, Maramaduna, Atuba Matamda Jiribang, Dagi, Pakiba Mahiroi, Taru Asi, Condition Amata Yaudana, Tadoraku, Karigumba, Atuba Matamda, Tadorak Tabata Arbadi, Tonganba, Monga, Kongjing Junction, Lagani, Haiduna, Akoi Jiri College, Amadi, Jiri College, Mahiroi, Inensina, Kongjing Asi Lepture. Fazin Kiva M. Sugi Thomi Singh Atubada Thador Kadabane Haina, Youth Forum for Protection of Human Rights Ki Secretary T. Sadis Kantana Fongdokre, Wafama Singasi, Manipur Press Club Ta Pangtopa Paugi Mipamada Fongdokivane, Youth Forum Gate Taupuba Singamadi, Member Kasu Paugi Mipamadu da Sarugya K. Secretary T. Sadis Kantana, State Ashida ILP System San Halapa, Asimadi Taramna OE, Adubo, Sana River System Ashina, CAB the Gay, Lamdamasigi Yalomi Singbu, Natopang Gudo River, CAB Chan Halapana. Amadi Chan Halakpaki Mayukta Awang Poki State Singi, Miamna Sangsiliba Kongjangasi, Forum Masina Mapung Fana Sawale. Amoromda, Tripura Amadi Assam the Tokiba Miamgi, Ihoda, Sokiba Amadi, Lake Hidrabasingi Mafam the Su, Forumna, Awaba Fondorli Haiki. Makedi appeal to Zanimadi Uzi, Manipura ILP extend or Hydagasu Akogi, Manipur people na Pam, Manipur People's Bill, Asi Mak Oirabra, Aduga, Masimona Akoika, Muyamna, Naklo, Ogini Hybrid to Hybangam, the Banamaram Oirakanda, Akogi, Lenga, Akogi Iramdam, Akogi Imus Isana, Nakchen, Avida Makta, Akoinasu, Tawayaba, Hybrid Mitup the Lam, Yuandaba, Bara Santoctava. Adagidi Muna Togada Muna Sangaka Togada Taboxing Pidaba, as an Akoi Masin Oina Wakal just Haget Minaba Matota Hena Hajani. Awang Poki State Sing the Hosik Sia Bigimakta Yo Hobuda Misam Kea Aswapan Nang Batanatana, Missimina Fabu Yaur University, Nungaitava Pongdo Pamadi, Sangsiliva Kongzang Adubu, Sogat Pointing a sea, Man Pekilising Makada, Kanglagin Suptang Basanatonga, Candle Lighting Gitorum Pangtokre. Manipur Police ki akan section Thorong Marakta Sathakiba Candle Lighting Gitorum Maduda Sarugya Kiba, Man Peke Convener, Yumnamsa Dilip Kumarna. CAB Gimayakta Awang Poki State Karada, Hosik, Lanbung Onduna, Misam Kea Aswapan Nang Haliba Asi, Laibak Tivani.
khongjang loisingda fauriba ihul adu aikhoida su phawi makhoigidamak manpack amadi Manipur miyamna matam pumada lepli haiki asigumba manpack na Manipur gi oina ILP sanaduna CAB asi Manipur extend taroroi haiba lairaga su hairiba North East ki sister state oiriba mayam ase masigi jangsalliba khongjang ase de khoi leptana sagali loinana mathau tarakbada khoi punamagna saruk yaminagani haibagi achetba thajabadugo loinana kanglagi gate asida maira katuna asigumba paujel ase pijabani Candle lighting ki tharomadu da sarugya kiba All Manipur Term Missing Me Apun Banupi Lup ki President S. Mamona Democratic oiba maung da kanglage sanathong da candle than ge haibada Manipur Police na ayat apan PBC laibak thibani Lanbung da tawgada ba maung da Manipur Police na satharam liba asi pen de haiki Aikhoigi isa da wakhalonda kari haina khangani haiba taragadi aikhoi wakhangi pongningi koki wakhal aikhoi na puthomina batabani aduna lamdam duda leiba huji mai ponglang hong tawdana leiba adugum laba ireisa khuding maktasu aikhoigi laigi leiba oi leiba aikhoigi iramdam laigi masa masong aktani aduna aikhoina khitang nuai jadabadi Kintan masa makhatang kasaraga iputaw ibin thawda aikhoina thongni thawang tawjaraganda lamdam dugi mai pongla hong tawna soiba nariba siriba kholiba dugi damakta thamoi sengna mama mayamna Manipur gi adukum babaza mayamna aikhoi makhoi gi damakta ni thongni thawang tawjagena tawjabani Citizenship Amendment Bill CAB bu Parliament ke House animakna pass tawkibabu yaning da phongdoktuna amadi CAB gi mayokta Assam amadi Tripura da miyamna sangsiliba khongjangda aso open nanglaba amadi laikhidraba singi mafam da ikai khumnaba uladuna ngasi numidang Dimapur Naga Students Union DNSU Dimapur gi city town manakta candle lighting pangthokrai Parliament CAB pass tawraga ek onduna chanaba hokibagi mayokta Naga Students Federation na tha asigi tara marigi ayuk pung tarutagi numit yungba pung tarani thoi fawba naga taba mafam singda ban kaukre ngasi pangthokiba Naga Students Federation gi athuba mifam amana ban kaupagi ware pasi laukibane hairi pawgi maraktan atenba brematang nominese Manipur miyam gi nungairaba paujel British Clinical Excellence Award panglaba heart ke ana layang da sahi kuntra gi matak experience leiraba Dr. L. Shyam Kishore Manipur gi ahan mamasung amat ngairaba FRCP London oiraba heart specialist asigi makada Sky Hospital da pung kumari chupna heart ki makal makha kaya gi ana layang bagi khudong chaba phangbigani miyam na pambibagi matung inna OPD consultation su pijari matamdi ayuk pung nipan dagi ama phawba nungthil pung ani dagi manga phawba loinana RBSK gi card pairaba singi oinadi OPD amadi eco free oijagani Sky Hospital na pijariba atopa khudong chaba singsu lobi ho akupa marol gi damak reception ga tarbi Baldev, a premier study circle, holiday special, day camp, class 1 to 8 starting 11 December 2019, timing 11 a.m. to 2:30 p.m. Foundation course for class 9 and 10, subjects science, social science and mathematics, starting 16 December 2019. Registration on or before 10th December 2019. Van service available. Maximum 20 students per class for class 9 and 10. For more details, please visit Baldev, Uripok Khoisnam Lekai, Imphal. Ano wamadi nungai pa, government ki thaba ma soina phangba yaragani. ICS coaching center na 100% job phangnaba gi damakta guarantee pidun lagli. India gi oina sarkar gi thaba khwaidagi masing ena phangaliba ICS coaching center Imphal so hanagan. ICS ki thoidoba officers singdi course amakha ki preparation tobiraga tongan ba department singi haibadi banking, railway, post office, home, teaching, defense, court haibu singa sidida thabak line phangalagan. ICS ki teaching method na minute mari natraga manga changadaba question singbu second ahum natraga mari da solve to bangamale. Imphal da laiba ICS coaching center da boarding ki khudong chabu thamjari. For details please contact ICS coaching center Imphal Kasamthong Hodam Laira. Break matungda makataba pawmu pijari ngasidagi hona numit humni chuna sathakadaba Sainik School Imphal gi nipu mangarak suba annual athletic meet lisingani taramapan kun ngasi Works Minister TS Biswajina hogdokre hogdokpagi thormadu da wangang laduna Minister Biswajina Sainik School na Manipur da hek hogdorpadagi Manipur da kanaba kya purakre school asigi mahiroi singna Civil Services exam amadi National Defense Academy exam da mahiroi masing khwaidigi yamna puthokpa school oina lisingani tara taramathoi gi Raksa Mantra Award fangkiba leirabani haiki
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯍꯩꯔꯣꯏ ꯑꯃꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯝꯗꯇ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯒꯅꯤ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯕ ꯃꯇꯝꯗ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯐꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ ꯃꯥꯂꯦꯝꯒꯤ ꯌꯥꯡꯅ ꯆꯦꯜꯂꯤꯕ ꯆꯥꯎꯈꯠ ꯈꯣꯡꯖꯦꯜ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯅꯕ ꯍꯣꯠꯅꯁꯤ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕ ꯑꯁꯤ ꯏꯁꯥꯅ ꯂꯦꯞꯆꯒꯗꯕꯅꯤ ꯍꯥꯏꯈꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯋꯥꯔꯜ ꯏꯁ ꯃꯨꯚꯤꯡ ꯁꯣ ꯐꯥꯁ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯌꯥꯡꯅ ꯆꯠꯂꯤꯕꯁꯤꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯅ ꯆꯠꯀꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯩꯈꯣꯏ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯆꯠꯂꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯍꯦꯟꯒꯅꯤ ꯑꯗꯨꯒ ꯑꯃꯒꯤ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯄꯨꯟꯅ ꯀ꯭ꯔꯣꯔ 150ꯒꯤ ꯃꯤꯑꯣꯏꯁꯦ ꯁꯤ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯟꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯇꯉꯥꯏ ꯐꯗꯅ ꯆꯪꯉꯦ ꯍꯥꯏꯕꯁꯤꯃ ꯑꯩ ꯁꯥꯇ꯭ꯔꯁꯤꯡꯗ ꯍꯧꯔꯛꯏꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯕꯪꯀꯔ ꯕ꯭ꯂꯥꯁꯇꯤꯡ ꯗ꯭रिꯜ ꯖꯤꯝꯅꯥꯁꯇꯤꯛꯅꯆꯤꯡꯕ ꯎꯠꯈꯤ To cover the assault team. ngasi nungthil pung 2:35 rom taba matamda Imphal East District Police Commando gi War Against Drug Team na Khurai Lamdong dagi Tata Truck Registration Number MN05C2537 da haptuna purakpa WI tablet ka konana gari du gi driver fare hairi farba mi edu Tawal Mayum Sahabudin kawe mahakna WI tablet chani hapa packet chamaga marifuni thoi gari du da haplaga purakibani Mahakpo asamba wahang pahong chathavada WI tablet adu hayal labuk maning lekai dalaiba Muhammad Nazimuddin Shahi Kuntratruk apokpa laikhidraba Muhammad Abdul Hakna Shilchar Fauba Punava Lupalising Kuntragaloinina Pirakivni Haiva Kamangamle Hairi Farba me adu ngasi numidang Imphal East ki SP officer Paumi Singi Mamangda Putholaduna SP Jogesandra Hawizemna Wafungke Fongdoki aduga siga chenariba possible how from kadai no aibu koi tijali aduga mioi asiga degi phari poche sing asiga koina hangang police station da sinaraga ain goiba masa tawon tokba thabak akoi gi NDPS ki magi tawon tokba thabak sing do koina makha tana dum chatharagani habse media gi thongda thamjari aduga masi koi WI tablet se koina masi koi anoba makalgi kanone mana hoji poriba magi modus apparently se koi ngai mana gari gi tayar koi gari gi kano sting sis da loina hapse laga yomaga madar hapga por di mana poramis akoi na ko na thiro matang jingna badagi thiro bada phang po ne si mayam da thamjagi ngasi ayu pung 13 rom taba matamda Kaksing District Police Commando gi kangbuna Kaksing Wari Savan lekai dagi mioi ani number 4 gram 13 WI tablet Manipur 13 ka kona na fare hairi farma mi singadu lekai adumakta dagi Shrimayum Rakesh Sharma chahi 19 apokpa Laikhidraba Dhanachandra amadi Mayang Lambam Rameswar chahi 19 apokpa Laikhidraba Nepal kawi hairi Imphal West Police Commando ge Additional SP Operational Lusing Bakangpuna ngasi ayuk tabung khok makha lekai ge akoibada leiba yumthong chamaga kun henbada changchangduna thibahum ki thabak sathakre mipami pundi yaukiba leiti hairi amoromda Imphal West Commando ge Additional SP Elo Amarjit Lamabam na Lusing Bakangpuna su ngasi nungtil pung 3 rom taba matamda Pauna Bazar amadi Leima Shopping Complex ke akoiba mafam singda su operation sathaduna mioi humdoi masak khangdokhe maduda masagi saktak se yauduma mioi ama fagalaba matung City Police ta sinakre hairi Bishnupur District Police ke SP gi media makhada Police Commando Police amadi nupi police ke apunba kangbuna kongkham awang lekai da parksan operation chathakre KYKL gi bell out manga amadi masagi saktak se yaudaba non local tara fagat khre Lok Sabha da tha sigi nipan amadi Rajya Sabha da tha sigi map Tarada pass of Citizenship Amendment Bill 2013 India ki President Ramnath Kovind ngarang SNP duna ek oina chanhan khre haina pawgili khuna mana hairi pawsina makha taribadi kumjali singani tara marigi December 13 fawbada dharmagi awabana maram oiraga India da changlakhraba Hindu Sikh Buddhist Jain Farsi amadi Christian singbu aina yadaba mitop mian cha oina lawramba du lawdabaga loinena India ge citizenship piragani Amoromda CAB bu yaningdaba phongdoktuna hojik Bharat ke awang nungpok state singda miyamna akanba khongjang sing changsilibani hojik yumthangnariba Assam amadi Tripura da miyam gi khongjang hanba leitri
Assam amadi Tripura gi mafom kaya da lengaki maikadigi matam kaktaba curfew thammaga loinena ahenba army gi kalam kaya thamduna ngaksen bagi thabak sathari. Madugi mathakta Assam gi district 12 da hojik fawba internet service thingduna thamle. Ngarang fawbada kongjang sangshin kiba mioi ani security force na nongmai kapagi thongdokta laikhidabaga loinena mioi kaya asopan nangkrabani. Kongjang sangsili basing nasu Chief Minister Sarvananda Sonowal gi mayumda landabada natana MLA amagi mayum mai thaki. Maduda natana AGP gi office su thugai kiba laikre. Miyamna CAB gi mayokta kongjang sangshin ba leptabana maram oiraga air service amadi train service kaya cancel tawribani. Paugi maraktan aten babane tanggalong minise. Manipur gi ahanba amadi adongi khwaidagi pamjaba satellite channel Times of Manipur TOMTV Airtel DTH ki channel number 646 ta fangbiragani. Traditional Healing Center adungai ipa ipu haktaktagi chanaraklaba maite hidakna laying jari iramdamda fangliba manamasing kaya sizinaduna side effect laitana laying jari hakchangi mari suba saru sayang samba amadi singli lonsinaba khaktanatana hakchang fagatpa ngamdana leiba kaya fagalhan mangamba layingni ngasi maglengsin birau Traditional Healing Center National Game Village Road Lamfelpat 795004 contact number 961-255-8587. India gi ahanba amsung anisuba IBBF Fitness Miss India contest ta anira gold loduna Manipur gi mingsat purakrabi Joyceni Devi gi instruction makhada hangdok seroi Valentina Fitness Center nupi khaktagi oiba nupaga punna sanamina bagi nuaitaba koiba amata leiroidaba jimni Valentina Fitness Kaisampa Junction opposite Churachampur parking mafam asida Zumba gym cardio na jingbagi sanaba khudongchaba su phangbigani Ayuk pung mga dagina numidang pung nipan pauba sanaba phangbaga loinana akopa marol gidamak Valentina Fitness Kaisampa Junction dagi khangbiba yagani Lengsing birau nupi khaktagi oiba gym Valentina Fitness Kaisampa Junction opposite Churachampur parking telephone number 9612058028 Yang ware Soktabana loidi Wabdo koknaba rebalance Soktabadu koknaba rebalance Rebalance na haksang sol amadi electrolyte singi awatpa mekhatuna adongi haksangbu tagat tikna thamba ngamali Rebalance habadi electrolytes amadi energy Break matung da mayam taram nuksari makata pa paugda lamdam masida ILP sana halaliba asi sahi kungi mathaktagi miyamna hona kiba dugi mahini loinena ILP implement obibigi damak Manipur government pusu thagat pa phongdoktari haina HRDM ge chairman Joy Chunga khamna phongdokrai ofum masing asi Kaisampata leiba Human Rights Defense Manipur gi office ta pangthokiba paugi mifam amada phongdokibani mangna makha taraduna hai inner line permit system da yauriba regulation sing asi chanahanbiro lamdam asida changlakpa mitop khuding pass pibiro NRC tawduna mitop kaya yamna leiribage thidokpiduna lamdam asigi miyamna pamiba si athubada thabakta onthokpiro loinena lengaknasu akhanaba thorang kaya paikatuna miyamda leiriba khoirang khoisaunaba adusu kokhanba matam oire haiki sahi kungi matakta akoina ILP si Manipur da ungtang chanardi hena akoina kanna honajar pa haitare mangla nama adu koi civil society kaktenate honari si matamda Manipur miyam amadi kaithel gi imasing mayam se koi sina phangmani haitare aduna akoina ahanbanda akoi Manipur miyam amadi hojik ILP si regulate tawdana central government amadi koi state ki sarkar ahan mamukta koi moibo thagat bo phongdok teri changchen giba ihogda koi leigidaba koi inaw amako Robin Hood ILP phangnam honamda magi damtu so koi human rights defender mai ke degi kok non duna ma so koina condolence piri Makatana ILP gi ihogda laikhidraba mahiroi Robin Hood amadi Assamda hojek CAB gi mayakta sangsiliba ihogda misimina yaukiba dubusu Human Rights Defense Manipur gi maikadegi awaba phongdoksari haiki Tha asigi mapanda Union Home Minister Amit Shah na Manipur da ILP chana halagani haina lauthoki baloinena madugi matung tarakpada India gi President Ramnath Kovind na lamdam asida ILP chana re haibagi khujek pikiba adubu ILP Demand Committee kanglei pakna nungaiba phongdorokli ngasi committee asina thadorokpa cherol amana nungaiba phongdokladuna makatana hai
Center gi maikei lamdam asida ILP general lauthokrabanina state government ki oinasu lakliba assembly session da tawfam thokpa thabak sing pangthokpiu loinena mathau tawa immigration office hangba mapalamdagi changlakpa mitop sing da pass piba electoral roll review tawba amadi population commission lengbagi thabak pakhalakpada CSO singa makhatana tanabiu hairi Amoromda mitai maitai singbu scheduled tribe ke list chanhalu ST list yaudriba makai yelongmi oibagi masagi saktam lam amadi legislative right na chingba kanmangam loi haina STDCM ge president Diras Yumnamna fongdokrai ngasi thamai banda leiba kuntok hanbi sanglenda pangthokpa pawgi mifam amada wafamasi fongdokluduna Diras na makata na hai CAB gi matangda yelongmi singbu ngak senaba wafam khanarakpa matamda Manipur lengangna ST status demand gi matangda na thaiduna thamkibasi pende Maramaduna atenba matamda consultative meeting ama pangthoktuna ST demand gi khongjang asi mai pakna bahonabada club maira paibi amadi CSO singna punna saruk yabiyo Natram mitai yoina akhandana luxury sel tribe issue ase ngasi CAB lokthokrabasu hanadagi sukoi haijakre CAB or no CAB lakela o laoi to haidi Citizenship Amendment Act amendment lakrabasu Manipur sahi kayadagi mapandagi infiltration laktana akogi leijariba maitai amadi natraga mitai na leijariba central Manipur masigi Manipur Valley da leiriba akogi ancestral lamdam singa sidaida leining ba kanguna leiba ko masida khundaning ba kanguna khundaba achi thingnana ba haina tongjarba maroiba akogi movement sidaida ngasi CAB haibasi pass tawkhrabasu masin enact tawkhrabasu akogi khudong thiba se adum leigini Northeast hanboina Manipur integrated health information platform labor state oire anayak tholpada khudakta laingnaba honabada database asina asoba mating ama oiribani haina health minister Eljen Kumar Fongdokrai wafum masing asi all secretariat labor minister ge office member da pangthokpa integrated health information platform launch tobigi thoramda fongdokhibani launch tobigi thoramadu health and family welfare ge principal secretary V Bumlun Mang IAS health services ki director K Rajo NCDC New Delhi ki joint director Dr Himansu Chauhansu Saruyakhi database adu minister na login tongduna miyam da launch tawki thoramadu minister Eljen Kumar makataraduna Bharat ki state taruk tareta database asigi kudong saba phangkraba matung Northeast Manipur da hanboina asigumba kudong saba si phangmani platform asina arapa maphamda anayek yarku matamda kudakta paw phangduna athubada laingbagi kudong saba phangani Bisnupur district na ahanboina phangba kudong saba asina district asida anayek yarku matamda kudakta laingbagi kudong saba phangalagani haikhe koi mobile kana sei koi tablet automatic thura akui asha worker or NM workers in remote parts of the villages maduda chala matunda mane direct koi doctor da ate da mane message pass on tor what mind of na whenever they come into contact with persons having this type of abnormal situation like Uganda, definitely they can pass on the message to the authority people. District level, state level, they give national level, come with the pass on to be so that how do you have say, I'm too not diagnosed on no. The diagnosed without proper diagnostic, no doctor on earth can give any what is a proper solution to the Madula even. Madu yam thuna diagnosis tawna ba amasung madu gi damakta diagnosis tawraba matungda karama pono segi se adan detect tawraba kanda madu gi proper treatment madu tawna ba haiba device yam thuba makal phanga do bhai tai Thoramadu health and family welfare gi principal secretary V Bunlun Maungna state asigi oina Bisnupur district na northeast gi oina hanba IHIP gi platform labor district ama oire asa wakaramadi ANM singna laikai dalaiba anaba singi report adu database asida upload toruduna kudakta state nodal officer yauna department fangani madugi matungda darkar oiba treatment sing tawani haiki Sanginatak Academy New Delhi gi media makada Theatre Center Manipur amadi Manipur State Kala Academy ka kusan maduna yangkhairak suba short play competition for creative directors lihani trampon ngasi kasamthong dalaiba Manipur Dramatic Union MDU Hall da hodokrai ngasi dagi hona December 25 fawba numit taruk ni sumna sathakadaba short play competition aduda tongan ba theatre group tara marina saruk yari toram masiga mari lenena Theatre Center Manipur gi president Nabawarepana theatre gi sangsar da leiriba miyam asi punna chatminaduna amato oina
ꯈꯪꯗꯣꯛꯃꯤꯟꯅꯔꯒ ꯏꯅꯥꯛ ꯈꯨꯜꯂꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯑꯁꯤ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯄ ꯉꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁꯣꯔꯠ ꯄ꯭ꯂꯦ ꯀꯣꯝꯄꯤꯇꯤꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ ngashigi mirol asida safaraba theater gi khongchet amada changshin minaraga aikhoina yamna discipline leiba kathokpa amadi isagi oijaba thadokpa gi wakhalon ge loinana landamasi ina khulaba culture gi langai dagi aikhoina lepalai dena lokthok chariba mayam sing asina tongan tongan ba artist ki leaders sing aduna makoi gi creative exercise ama tawbire haraga makoi gi leijeri ba creative potentialities amadi creative energy mayam sing adubu miyam da saponga ga hena phaba khunai ama adi hena phaba theater gi khongchet ama lakna na bagi damak ta aikoina sigumba pandam asida akoina competition asi akoina sinjena ba thorang tawjebani mahakna makha taraduna haukiba sei kyadagi lisangsina competition asi pangthorpana ngasigi mirolna mafung farba theater gi khongchat amada chatmineduna discipline leibaga loinena isagi oijaba thadoktuna makoigi haija singjaba adu uthongnabagi achoba platform ama piribane haiki awang posangbam khulen awang lekai amadi makha lekai gi lampakta stadium ama sagani haribasi yabangam loi haina sakot khongthang apunba nupi lup awang posangbam khulen gi secretary M Indrani na phongdokrai wafam masing asi Manipur Press Club ta pangthokiba pawgi mifam amada phongdokhibani nupi lup gi member kya su sarugya kiba pawgi mifam aduda secretary M Indrani na makhatana kanagum kharana awang posangbam khulen gi miyam gi oina leijaba lampak asida kanagum kharana mafam khangdana stadium ama sagani haina thorangliba asi nupi lup asina yabangam loi mafam asida anayeki oiba hospital gumba sagani haribadi miyamna taramna okani maduna taduna mafam khangdana stadium sagani haibasi maram sati haiki Oza Sana Jogba Memorial Trust na sinduna miyamna Oza haina khangnaba leikidraba Oza Sana Jogba leikidabagi tararak suba kumon thoram ngasi lairik yengbam leikai talaiba mahagi ningsing kubam da pangthokre thoramgi sarok amoina leikidrabagi photo da leisukatuna ikai kumnaba utki thoramadu poire lemerol meira paibi Manipur gi president ima memsobi amadi atei masak naiba miya kyasu sarugya ki pangthongliba thoram asigi matang da managing trustee S Bubona wafung kya thamlaki League of Gallo Patriots na sinduna ngarang lising ang mapan kuntramapan da anisuba nupi landa sarugya kibi leikidrabi ima savi ningsing bagi thoram ngarang ningthem pukri mapal da pangthokre thoram adu da masak naiba miyo kya na sarugya ki thoram gi sarug amoina leikidrabi gi photo da leisukatane kai kumna ba utki wangang kibasingna leikidrabi gi ima gi thabak amadi punsigi matang da wafam kya sugaina phongdokna ki Sahi Kudingi All Community Development Organization More Ekodomna Sinduna Pangthokpa HSLC examination da saruk yagadaba Mairoi Singi free coaching class ngasi Ekodom gi office ta hogdokre coaching class hogdokpagi thoramda Technopal District asigi SP TH Bikramjit Nipumdoi Suba Assam Rifles ki commandant Sumit Sud More gi SDPO Megavarna Nupi Kunai Sakot Lamjing Love ki president TH Jamuna Amadi Ekodom gi president TH Budamaitaina Maruiba Mithunglen Sing oina saruk yaki Thormaduga Mari Lenena, SP Technopal TS Bikramjina Fongdokibada, Mahiroi Amagi Kwaidagi Luba Amadi, Maruiba Takak Asi, HSLC examination Oiri. Mahiroi Singna examination Asida, Mai Paklabadi, Tungi Lambida Hena Kudong Saba Ama Oigani. Ngasi Ekodom na Sinduna Pangtholiba Coaching Class Asida, Mahiroi Singna, Tawayaw na Saruya Biu Amadi. More Miyamgi, Mai Purapo Oisino Haina Fongdoki. Loinena, Maki Maike Degisu, Ekodom da Senpam Krasut Bateng Pangki. Nipum Suba Assam Rifles ki commandant Sumit Sunasu coaching asida darkar leiba polom singsu mateng pangani haiki Lising ani taramapan kun gi HSLC examination da top 20 gi manung da chalakpa mahiroi sing da lupa lising yang khai gi mana amadi sahi ani gi scholarship oina lupa lising kun pi gre haina ekodom gi market gi lauthoki tormadu da HSLC examination da saruk yagada ba mahiroi amadi oza kya su saruk yaki Mau Imphal Market Coordination Committee gi meeting makada Manipur Sentinels Council na sinduna ngasi Thawal gi Yasta Ground da nomagi oiba mau kaitel fangkrai Thawal District ke tongan ba mafam singdagi pot leiba lakna kiba mio singna mau kaitel Thawal mina chingna saina ngamkide ayuk pung taruk tagi hauraga fam kiba mau kaitel aduda saruk ya kibi mau vendor gi president kapaini na aikoi gi pawmi da phongdrok pada
mau kaithel ase lamdam asigi mafam ni phumanga henbada famkhre adubu ngasi thawbalda famliba asina khwaidagi hena nungaiba phawi mafam asida chingmi tammi anigi leinariba mari adu mayak sengna uba fangle ngasi pot leiba lakiba sing amadi sililang liba singna tobimal khangba utpiba asi kawbu ngamlaroi mafam asida amuk hana mau kaithel famningbagi apamba phawi haike Manipur Sentinel Council ge convener aids difakna phongdorpada chingmi tammi ani ge leinariba nungsi mari asui thawbal gi miam da su lei haibagi wakhalonda ngasi gi mau kaithel asi pangthokpani haike paugi marathan aten babre matang longminese Admission open. Admission open. Sangai Tutorial Kwakatel. Class commencing revision course 5th December 2019. Timing 3:30 p.m. to 7:30 p.m. Foundation course 9th December 2019. Special features mock test, printed study material, hostel for boys and girls, van services. For more details, please contact 8787 307 245. Pakhong ama chalake. Chalune. Chahi amagi plan tawge haradi. Phau pambi thabiyo. Chahi taragi plan tawge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tawgi awaba lehendaba. School du da adum changnena coaching tawhanba. Mama paga manana warak watembi ba. Gym, aerobic, dance, football, thangta. Mamang da 12 exam gi topper su putokhraba. Khwaidagi chawba, nanba, khwaidagi phaba school. Slopeland Public School Khongjom chumabra. Chumme yam khangi ko. Yes, only Slopeland Public School Khongjom. Takshila Institute, most trusted national brand with 27 centers span India. 21 plus years experience in NEET G coaching. Highly qualified IITians, NITians and doctor as permanent faculties. 25,000 plus success stories in the past 21 years. Online, offline, doubt clearing session. Study materials designed by Takshila Research and Development Cell. Smart class with centralized live classes from head office at Delhi. 24 hours Wi-Fi campus. Brought to you by Heritage Convent at Thangwaiban DM College Road, Imphal. Contact number 600-944-5522. Break matungda makatapa pawmuk pijari kanglai pa asigi puariga sagon aduna laklava ibado okna relamadi evento khunbu leima anigi mamomloi masa ibema khudi TV ge chahi ge chaknong tambagi thorom mioi lising anirom na saru yaduna ningtokong municipal council ge ward number 3 da leiba masa ibema khudi TV ge khubamda masa ibema trust ningtokong na sinduna pangthokre thormaduda miyamna magi ingkolamadi lobuk tagi lokpa anungba manamasing Pauseng hailai kya katpagolina masai be mage laisang sabada mateng oinanaba selgi angam mateng su masai be trust sinake Rims amadi Jenims ki community medicine department senduna ngasidagi hogduna namini chumna chathagadaba Northeast India Plastic Health Conclave ngase porompata leiba Jenims ki mini conference hall da hogdokre Inclusivity, unity and leadership in public health haiva hiram da hogdokiba conclave aduda saru yakiba health and family welfare ki principal secretary V Bumlun Mangna Pangtholiba conclave asina miyam da haksel gi matang da kana bakya piragani lamda masida leiriba miyam gi marakta haksel gi lamda leiriba tuan ba wakhalon kya tathok tasin tobagi kodong sabu su piragani haiki Kuntare suba Assam Rifles ki kangbuna tangkul CSO singi lusingba singi matakta namduna FIR panbagi mayukteng ase ukrul gi phundrai tangi ava market na wakani phum sathakrai Tuan ba CSO singi lusingba sing sarug yaduna sathakiba khongjang adu da sarug yakiba singna athuba matamda Assam Rifles na FIR adu handokadabani haina phongdokna ki tungda Assam Rifles ke kai hanba thong adu gi mayukta Union Home Minister Manipur gi Governor Chief Minister amadi ceasefire monitoring cell gi chairman da memorandum su pishin kre hairi Ngasi More gi Mission Bank da leiba auditorium hall da More Drivers Union gi taruk suba foundation day gi thoram pangthokre thoram adu da social worker Kaimang Guite Forest Department ki Tongkai Hawkip amadi HTC Unit 4 gi Chairman Thongsai Lungdim amadi Association asigi Thaupuriba tongan ba mioi kyana maru oiba mioi sing oine saruk yaki Social worker Kaimang Guite na phongdoktuna Gari driver amadi haiduna ikainingai oide ngasidi malem gi mafam kya da driver singa sobo thodang kyabu miyamna lumna longnari Imphal More lambi asida thauriba gari driver singna speed kana thauriba asi topiduna miyam gi punsi kanbada
ꯑꯩꯈꯣꯏꯒꯤꯁꯨ ꯑꯆꯧꯕ ꯁꯔꯨꯛ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯈꯤ ngasi Imphal More lambi paringi lokchau yoromdaida Moredagi Imphal tamna lakpa furniture ge item purukpa DI data ama lokada tasinkre thodok aduda asopan yawbagi pau phangba ngamdre lokada tasinkraba gari adu miyamna mateng pangduna mi kanbagi thabak chathakhi hoji amuk shanabagi pau phangbigani IGP Manipur and Nagaland sector ge makada chamagamapan suba battalion CRPF na civic action program gi sarugamoina anirak suba kasa koso football tournament ngasidagi mauda hokre mau amusung senapati dagi tuan ba team nipa na saru yaduna pangthokadoriba football tournament adu hodokladuna chamagasumna mapan suba battalion CRPF ki commandant Binod Kumarna field sanaroi amagi asengba thona lengjel amadi thaksi kasi adu uthokpa ngamna ba sanaroi singna honabagi tangai fadaba lei hariba football tournament asi mau amusung senapati ge area singda leiba kul singi naha singi marakta nungsi sana ba hengan nabagi wakalonda pangthokpani haiki ngasi tournament hodokpagi ahanba match ta Rabuna mai amusung songsong anina sanake All Jiribam Sports Association AJS and Sinduna Jiribam Higher Secondary School ki playground na sathariba Taratret Suba TH Radhamani Memorial First Division Football League Tournament lising ni taramapan gi ngasi sanaki ba match ta FC Kagalungna Isel Club Dibongbu goal manga marida maithiba pikre hayingi match ta LFC Lungrejanga JYC Jarel Pokpi ga sanaragani Housing asin nungfil da phone kiba Manipuri pause sing asigi maru paupuni yang minase Kanglei Paki Meira CSO Singsu Lalobu Singsu Wari Sarasi Apam Sing Pinaba Barat Sarkana Ngaidun Lady Ram Madhav Mairosin Thadu Haina Kongjang Changsin Kre Ani Suba Barak Festival Chief Minister Saru Yakre Manipuda Santi Lakpa Hore Nungsi Nabana Kwaidagi Maruni Haibasi Kawgumsi CM CA Bill Ek Oina Chanaba Hore Japan ki Prime Minister Shinzo Abe gi Manipur Khongchet Tokre Kangla Pau Khairamban Imakachal Irang Tokpham Onthok Loisi Manipur Miyam gi Wakat Pam Amadi Irang Tokpham Ama Semlagani Bilen Assam gi Guwahati Dibrugarh Jorhat Tinsukia Amadi Shillongda curfew thamli Lanmina train mai tharakpadagi passengers sing kankhre Guwahati da Asuna Chara Henkhre Chief Minister na Center Tangaduna ILP Chanhanba Thagachari Committee Pauzel Karisuna Taba Isuda Irang Sagatuna Political issue na Onthokumsi Chief Minister N Biren Manipur ki ngamkai thugaiba ngamloi Ram Madhav ILP ki khodol Kanglei Miyam ki hona jamani CLK Mari makhong khangdaba stadium sanaba hona rebasi yaba ngamloi Aroi beda maroiba pangmu kana phangbigani CAB na Northeast ta karigumba mata sokaloi haina BJP ki National General Secretary Ram Madhav na haikrai Santi Pamdaba Miyoi Kuzo Karana, Lamda Masida Irang Sagana Bahonari Haina, Chief Minister N. Birena Penda Pongokrai. Citizenship Amendment Bill Lising Nitramapan India ki President Ramnath Kovind ngarang SNP duna Eko ina sanakrai. Pulisna fazinduna thamliba MSUgi Thongmi Singh court putholaba matung thadokrai amasung menpe kilising makada kanglagi nungchup thangba sanathongda candle lighting gi thoram pangthokrai Ngasi goy na di mataan sida Manipuri Pau lojere Times of Manipur gi Manipuri Pau yang berbesing bom kana kurum jere.